के Monnom da Kuki na sagatliba wathok oiraba Thong asi Kakching district ki makhada leiba lam oiba-nina Thugai-Khinaba Jngvo na Chief Minister da Ayaba Nikhre ngasi Joint Non-Government Volunteer Organization Kakching na Thong asi Thugai-Khiba da Ayaba pinaba cherolama Manipur ki Chief Minister da tharakre hairiba cherola duda Thong sariba mafam ke Monnom gi CS dak number 4093 asi Kakching district ki Waikhong subdivision ki manung-da leiba serau khul gi makhada leibani land record ki matungina hairiba Thong sariba si Imphal turel gi mathakta lenga ki order gi mayok tani Chandil DC na tawfam thokpa thabak laukhatnabasu haikiba leikre tawatabu police jurisdiction asi Kakching district ki makhada leibani mamang chahi 2019 gi December 2 da SDC suknuna ke Monnom gi village sifta notice ama thaduna village asida Chandil district haina theliba asi numit taret ni gi manung-da lauthokhinaba haikrabani maramaduna Manipur gi Chief Minister na hiram asida munna mityeng changbiduna hairiba wathok oiraba Thong asi Thugai-Khiba yare haibagi ayaba pibiu haina tharakhibani